ngasi maru ebe I pausing khara Manipur top channel gi mekedi gi thamjage ahanbada sei taraga nipan gi nifuga mari gi vaccine kapada hana register tawdrabasu yare sei taraga nipan suraba miyoi singna vaccination center amada hekta salaga khudakta Cowin digital platform register tawraga COVID vaccine kapa yare haina Union Health Ministry na laukthokre sei taraga nipan gi nifuga mari phawgi manungda leiba miyoi sing COVID vaccine kapnaba hana Cowin register tawraga appointment lauraba matungda appointment lauriba mafam aduda oina vaccine kapnaramane rural area sing yauna leiba asigi mafam kyara vaccine kapada ising da singnaba lehenba amadi sei taraga nipan gi nifuga mari phawgi vaccine kapada hana registration tawraga appointment lauduna lainabana hida kapagi khongjal taphalli haibu wafam lei vaccine kapagi khongjal thugot hananaba hana register tawraga appointment laubagi thabak toklaga khudakta mafam amada hekta register tawraga vaccine kapa yahan khibane hida kapada singnaba leiba haibasi malem goina thengnaribi isuni haina ministry na phongdokhibaga loinana community gi thakta scientific oiba mawongda thabak lokhatuna yengsillaga kokhanba summi habu wafam thamkhi state singa masum union territory singa center ga COVID-19 communication strategy amagi khuthangda pau fogdok fogjin tawduna issue asi loisinna bo hotnari haina su phongdokhi Uttar Pradesh ta ahal oirabi nupi ama hida kapa lakpada daramarumda lotpa amadi Madhya Pradesh da hida kapa lakhiba tim khunja singna attack tawrokhiba thaudok sing hida kapa da singnaba leibigi kudamni haina paladuna hida kapa da singnaba leibigi phibam asi tribal singna khutlingduna leiba mafam sing amasum rural area dana namna thoi haina sphongdokhi India gi state sing gi manungda hena phaba healthcare system lai haina launariba Tamil Nadu da hida kapa da singnaba leibigi phibam asina hida kapa gi khongjal tapta hanabagi maru oiba maram oiri afaba healthcare system leiba state asi hida kapa gi matang dadi khwaidagi hena tappa state singi manungda manga subada leiri hida kapa gi khongjal tapta hanbagi atopa maram ama oiriba sei taraga nipan gi nifuga mari phawbagi miyoi sing hana register tawraga appointment lawbagi mawong adu hongdolaga vaccination center amade hekta sanglaga yahan khibani haina supali atopa pawamana napsa AAY card paidribisingda MLA Susindrona lemna sing phangangadawri Imphal East district ki manungsana lairiba khurai kendra gi manungda COVID positive oiba miyoi masing hengalagdiba sigi yenglaga kendra sigi MLA Laisangthem Susindro Yaimana Community Home Isolation Center masing yamna lingkhat piduna positive oirabasing manak nakpa CIC singda lainanaba hotnabagi mathakta miyambu tamthiraba laichat asidagi ngakthoknabagidamak tangai fadana COVID vaccine kapthok hananaba akhanaba thawrang kya paikhalakpada kendra asigi miyamna MLA asibu thagatpa phungdoknarakli napsa scheme gi priority household amasum AAY gi card paidriba lairaba miyamgidamak MLA sina akhanaba thawrang amasu paikhatuna yumthong khudingda mamal amatta laudana seng kg 10 hayengdagi yenthoknanaba thabak paikhalakdiba asisu khwaidagi singthaningai ni haina nungaiba phungdoknarakli ana ayek yaudana masa mau fonanaba masum lairaba muthatnaba miyengda MLA asina thawrang sing paikhalakdiba asimak miyamgi mihut ama oibigi chapsaba mathaudang amasum daita khangbagi matauni haiba wafam sing phungdoknarakli MLA na khurai gi lairaba miyamgidamak matung tabadasu asumna mateng pangbinaba appeal tawroduna haujik napsa scheme gi makhara yenthokadaba wat hauribe April amasung me thani gi seng adusu athuba matamda miyamda yenthokpiraklabadi COVID laisatagi ngakthoknaba pandamda athingba kya thamjinkhibadagi waraba khurai gi miyamda sauna kana hangani hairakpaga loinana naha oiriba MLA sina miyamgidamak paikhatke khaliba yaifa thawrang sing mai pakna pangthokpa ngamba oirasunu hainasu lamdamadugi miyamna phongdoknarakli atopa pawamanamu yumda laisinbadagi angang singi mawongda ahongba lakle yumdagi mapan thokandana thambana COVID-19 dagi angang sing ngakthoknabagi asobo pambai oijarabasu matam sangna school karaktaba masum apikpa environment manungda lairakpa angang singi marakta ahongba kya lakpagi mami tari
Mamang saida lakiba COVID ki ahanba web manungdagi hauraga laiset asigi haujik thengnariba anisupa web manung asi phawbada lamdam asigi angangsing matam sangna school karaktabana makhoigi mausagi punsi mahing amasum lamsa sajata ahongma kaya uba phangbagi wafamsing mama mapa oibisingna phungdoknarakli Imphal West ki singjamai makha khongnang phaidok bidagi thongam Jepis kauba sahi taruki angangi mapa amana phungdorakpada matam sangna school karaktabana maram oiraga mahaki angangna khangkiba haikiba kya kaukshilakpa madi lairik pabada itan tan tharakpa phaurakpagi maung ama mahki angangda thengnai haiba wafam thamlakhi Jepis ki pikliba masanopi Panthoiga wari sanabada angang asigi mafamdagi school yamna satningi school satpada yumda leibadagi hena nungai school salaga maki mamanabi sing uningi haibana singba wafam sing taba phangki hawba maraktagi wangkhairakpam Lenin kauba angang mapa mana thamlakpa wafamda maki masanupi loijing lembina school satningbagi wafam sing tattana hek phongdorakpada natana angang asida tantharakpagi mami tarakpa thengnai harakhi Hauzik oriba laiset asida school na tauba online class visual class yohon mana angangi makeup ta kharamakhay matengdi oi adumainama machine angangi extra curriculum activity amasum physical learning gi award pa adudi menkhatpa oithokani haiba thajadi haina sum hangna thamlakhi miyamda masak maming takningdaba mama mapa kharana sum makhoi gi angang singda ayamba matamda mobile yengnabata hotnaba amadi Lairik ta pungning sanglaktabagi lamset sajat ki ahongba matau sing thengnai haiba wafam phungdorakhi makhoi sing aduna covid laiset manung asida makhoi gi angang sing yumdagi helhandana ba hotnabada yamna awaba oi herakpaga loinana masida pambai laitabadagi tangai phadana mobile phone yenghanbagi sangsu mahausadagi ka hena sang wangli haina thamlakhi Nakalamaromda COVID ke ani suba web asigi haukiba June 13 phawbada state asida sei 15 phawbagi manungda leiba angang puna lising mari ga saniga nifuga mari laina asina nakhre haina Pediatric Center of Excellence Zenimski Program Director oibdanatana hospital asigi additional medical superintendent Dr. Nandaibam Kamisona phongdorakpaga loinana laiset manung asida mama mapa singna angang singidamak laugodaba thaudang singi matang nasu wafam thamlakli magna hai haujik thengnariba laiset asi mi amaga sang khenarabasu mipung khudimak yamna sarangna makhalgi punsi mahing amada lairibani asiguma matam asida angang singbu makhogi mausagi routine course ta kai tharakpada natana peer group amadi school da toramba activity sing ado punghong hongdoklibani aduna Pumnau nauba environment amada hinglibani haina sumakhatana su phungdorakhi amasum maram asina mama mapa oibisingna angang singda stress lehandanabagi damakta makhoi bu harau nungai handuna loinabiyu wari sanabiba tawbaya physical activity tawminaba amasum masi oiba chinjak sing ningthijana pija pithak tawbiba yamna maru oi haiba wafamsu haina su phungdorakli makhasa tharakpon state sigi wangbra thokpa tentakpa paung tanga myamda hapsaramge Chicago da nungmai kapagi thaudokta mi mari sire leba pokpo numit ayu angan mada Chicago gi south side ta leiba yum amada marai yenaba madagi nungmai kapagi thaudokta miyoi mari si atopa mari na sokle haina police na phongdokre nungmai kapagi thaudo ado ayuk pung 5:32 da thokibani amasum haujingmaki oinadi miyoi amata phaba laitri haina police na phongdokhi laikhidraba sing adugi akupa marol police ta laitri adubu makhoi gi marakta angang di yaude Siriba sing adugi identity sing khudaki oina khanganba leitri asokpa miyoi mari adugi manungda lukhamda nungmaina panba sahi 15 suraba nupa ama amasum atoppa lukhamda nungmaina panba nupa ama su yawi makhoigi phibam khangba ngamdri haina police na phongdorakhi Nangalda nungmaina panba sahi 16 suraba nupa ama amasum nungmai maru masing khangdana panba nupi amagi phibam khudong thiningai oina leiri haina spauna makhatana phongdorakli du mam So, here are some pigane the Maru be boxing share. Thank you.